अहानबदा मरुइबा पाव पिजरी ngasi malem gi atai mafam da pangthok pagum World Suicide Prevention Day gi thoram Manipur da su pangthok nakre Regional Institute of Medical Science ki Department of Plastic Surgery da maina pokpasing layeng na ba unit ama hangdokre amadi thamoi gi leina amana awaba mayok nariba thinung gaidigi livestream ingona lainga ke madi miyam gi mateng nirakli kurumzari PONYTV na pizabat numidang wairam gi Manipuri pau migeng tabiri basingbu Jennifer Sarmana taram nokchari hozet pungza asifau bagi marui pau sing sandok na pizari Miyoiba amada adjustment period dabani punishment haibasi miyoiba amada pifam thokte isorna pigadabani amadi miyoiba na khwaidigi kizaba asi siba haiba wahai asini haina health services ki director Dr. KISHORCHANDRA mangang na phungdokre wapam asi ngasi langfel pata leiba Indian Medical Association ki holda creating hope to action haiba team da pangtokpa National Mental Health Program State Health Society amasung National Health Mission Manipur na khutsam naduna sinba kun suba World Suicide Prevention Day gi thoram ga mari leina phungdokhibani thoram aduda Health Services ki Director Dr. KISHORCHANDRA mangang Medical Directorate ki Public Health ki Additional Director Dr. Y Gopal Krishna amadi Medical Directorate ki Medical Care ki Additional Director Dr. Lalthari Marna Chief Guest President amadi Guest of Honor oina sarup yakhi thoram aduga mari leina KISHORCHANDRA na makha taraduna hai soire khanglaba miyoiba amada hingnabagi hopi batangai fade hena chaiba nang batawrubana magi wakhalda suicide tawrage khalakpasu yai mama mapa oibe singnasu makhoi gi mafamdagi lau hidak na chingba mi siba yaba pochai lapna thambigadabani amaromda in khalagiba naha singna mobile sizinabagi chang hingalakpana maram oiraga exercise watlakpa mama mapa imung manung gi miyoi singa paw fauna ba walakpa asisu yamna chawba asoiba amani loisilakpada mahakna makha taraduna hai Suicide haiba asi laina makal amani haina miyamna lawbiraga masibu cure toba ngamnaba school college na chingba kayada awareness piba darkar tarabra haina su phungdokhi doctor na kero ko hitap ni chamcham hitap ni poksin ko gi lai bukan ni gahan hitap su pangchat chawya su tawoi do action na ano ko na ekoi gi government su Estek to pe apa action ko namanya. Nanti lagi matam lego kita objek si mobile tu kita aman si kampanye tu kata lagi dah pama apa sih besu hai di ngam ai musuh ai bisa sih mobile sini dekat dah cai itu cai tu pun awal tu dekat dah kita tu further actions. ngasi RIMS ki Department of Psychiatry amadi Clinical Psychology ani ne sinduna World Suicide Prevention Day Creating Hope to Action haiba thimda cycle rally ama Kangla Western Gate mamangdagi RIMS ki Medical Superintendent Professor N Sanjip Singh na lamthakre Professor N Sanjip Singh na phongdokhibada ngasi ki cycle rally asi World Suicide Prevention Day ga mari leina pangthokhibani mahakna haibada malem gi oina naha singi marakta suicide asi chang yamna wangi adubu matam chana khanghaurabadi suicide asi preventable oi haina phungdokhi aikoi cycle thawbasina aikoi ki haksang fahali loinana pungning wakalda noktholi pungning wakal rungai hali loinana pollution thingbangami ngasigi laiba climate change amadi global warming sidasu aikoina cycle gi kanabasi aduki matik lei haibasi masu promote tawbaga loinana aikoina youth mayam involve tawba yabe activity ama khanbada cycle rally sina khwai degi hena chanaba oire haiduna ngasigi World Suicide Day palona se asumna question Regional Institute of Medical Science RIMS ki Department of Plastic Surgery da burn unit maina pokpasing layeng na ba unit ama ngasi hangdokre National Program for Prevention and Management of Burn Injuries ki makhada ICU Operation Theater yauna hangdokhiba ngasigi unit aduda RIMS ki Director Dr. A Santa Singh Medical Superintendent Dr. N Sanjeev Head of Department of Plastic Surgery Department Dr. A K Bohal amadi tongan ba RIMS ki Department ki Dr. Kayana Saruk yakhe thoram aduga mari leina RIMS ki Director A Santa na hai
Maina chak padagi sokpa haibasi anaba kayadagi ka hena sokpa oigali. Maina chak laba anaba kaya unit asi hangtok labanina soidana kanaba piragani. Hana lairiba mallaba rimski block sing asi malakpa maramna atopa building oina tongana ihan hana block asi sagat pani. Rimski hanagi changfam aduga punsin dabida tongana changfam yauba block ngasigi siga humsubani. Department asina Rimski mamai oigadaba maramna hauzik semgat liba asigi mathakta amuk hapchin gani. Loinina Rimski damak mahak amadi mahaki timna ngasi fawba angam bahon duna lakre makha tabada pai hogadaba director adunasu hena hotna pira uhaina fungdokhi. Plastic surgery na wana tawjalak patsigi units la akoy sila lagi si OT amaso yung oram base adagi akoy ICU yaw base nuko masigi oxygen pipeline loin connection tawbise tasem begi di akoy COVID ki 4 wave tadi 3rd wave ka 4 wave ka tadi season aba hogar bane sigi OT siga akoy ki oxygen line siga adugo mayam sing sigi cooperation mayam sing pipirak patagi akoy na ngasi sumaina tawgo ngamjabani sina face of the rims oiga doibani na akoy masigi matakta floor ama MS na higil da maina adugi aim da lay waraba matam akoy na yamna matam da oina support of pirak pagi matam sawut pirak pi dang yam jam thaga Miyoi bagi punsi amadi laibak tambangamde kanana su hayeng kari orakani haibangamde masa king launa thaba inkang su nomduna imungi puna bahot nabada apang ba check suba lau uba nga faba matam gi thabak su duna hingna bagi lan famda kanalan thingnariba Bisnupur district ki Tinungai ward number 6 da laiba Laistram amukhomba madi sundari ani ge macha han masagi chahi kunipal suraba Laistram ingo khangaudana heart naraktuna aruba phibam da phamungda taduna lairi Magi anaba si June thada khangaudana sor honba warakpadagi Mangal hospital da layingki adudagi Zenims da July da among aduga September ahum da Koirengai gi CMC hospital da aduga thasigi manga da Rims da amuk laying duna lairakpadu ngarang mapanda puraga laying na bahairakhi loinina discharge taruktuna masagi yum Tinungai da halaktuna lairi Ingogi loina bisu hauzik macha nupa ama unaduna hospital da lairibani Lairiba phibam asida achoba senfam ama puthoklaga mabu layeng bahaibasi yamna aruba oiri Low inkol yonduna layeng si haidabasu magi kari amata laite hauzik mana naduna hipliba kangthol amaga jak thongliba ka macha sida puna lairibasna loire Asigumba phibam asida upai laitrabi apopi mama Laistram Sundarina machagi punsi kannaba amadi pikliba angang sigi yengbiduna magi imungi khanbiraga layeng binaba Chief Minister N. Biren gi mafamda loinina laibak miyam nasu mateng pangbinaba haizirakli amadi anaba masana su mabu miyam amadi laingak na mateng pangbiduna magi punsi kanbinaba media gi thongda haizirakli aina sururaga nongmagi afang masuraga sa apani aidi isagi lupa lak tara kunje puthungningai laiti aidi mayamna nungsibiraga ibu isagi thawai da dikhanme imau no bisu delivery ki case ki operation da tawgana linim da laiye ai bu nungsibiyu mayamna ai upai laiti ai koram da isagi puthi kanna ba mayamda Babu ngai ka dara kari ai ka dara sim Birin na sunung sibiyo isabu wata di kandiyo Rinstamu Demi mangani mulai dure Demi mangani mulai ngasi kuma ngarang kumakpani ngarang kumakpadagi mo Aise hakchang yam nungaitere adugo mari lainaba Kogi media ki thongdagi Wabung Birenda Kulonana Hajar I won't can be one Wabung Birenda Tradibu can be never Masana no Kundari Pabung Birenda Senator Sagi Karimu pilot Lantum Hari Para Karimu Tamandari Pass Layer Aduna media ki thongdagi Pabung Birenda in Hanan Korumzaripo India democracy setpat lebak ni Manipur lengak su democratically khanba lengak ni maram aduna miyam gi peaceful oiba kholau bu ikai khumnau haina schedule draft demand committee of Manipur SCDCM gi general secretary kaithelapam bogena fungdokre
wafam asik ngasi thangwai benda leiba ima khuntokan bisanglen DMU complex da pawmi singa unabagi thoram amada phungdokhibani mahakna makha taraduna hai Scheduled Tribe Demand Committee of Manipur SCDCM na Manipur gi yelho furup ama oidiba maitai mitai bu Indian Constitution gi makhada SC list yawhanduna yelho furup ama oibagi Constitution gi ngaklo piu haiduna changsiliba khongjang asida Manipur leingakna thabak to onthok pine bagi damak haukiba August 16 tagi hauduna tongan ba mafam singda wakat mifam chathuduna lakli Manipur government na makha tana tumine lesson labadi tangai fodana wakat mifam gi mathakta miyam gal loinina atai atopa khongjang singsu changsin gani Haukiba September tarukta Infalda based Tauba TV channel amagi live telecast discussion award program amada miyam na sak khangnaraba mioi amana SCDCM bu miyam da lan uhunba yaba wafam phongdokiba adu yumpham yaudabani madu yelho mi maitai mitai gi survival ga mari leinaba iheu asibu mai paktana ba hotnaba lawtuna ba sarau singi saruk amani CM da representation amata summit tawramdre haibasi wakhal na saba khangdana pangai haibani ikui dribada Manipur gi CM da mamang chahi gi December 13 da Assembly election lisingani kunithoi gi Code of Conduct laktungai da mathau taba recommendation thanaba representation ama submit tawkiba lairi masigi mathakta Prime Minister na Manipur da chahi asigi January 3 da laklambada Chief Secretary Manipur gi khuthang da representation ama submit tawki loinana Manipur gi CM da su copy ama submit tawki Maitai mitai SC list chalhan bahai basi Manipur government na warep ama lauraga mathau taba che chang single loinina India government recommendation thabi gadabani mathau taba che chang sing report sing siamba Manipur government ki mathau masigi mathakta hojik thau pubiri basing asina sum puduna leigani haibat laite to kiba potha kiba yai anoba yawbi ra pasingna pandam phangdri fawba makha among putha hoga dawri bani Yamna pangbiri dungai, macam merapta sedungai, leminari bacing atopa silena community kampus dungai, ayat yar oi hai usi objection tu usi mayam mamlai ni, usi mayam pangbiri ni. Adu le dungai meraptu dah. Samsel ni sini orang tena ba miam nalan. Wah fungdo pai bese. SCDCM se adu tahu eda tahu. Hai ba tar gasu. Lapiu, kau istilah khangna ba yaurang mani. Kau khangna draga su atopa kau merapta mayam lai se khangna ba yaurang mani. Agak pau biraga, tangai berarti untuk unasiana, hai bira, aku itu kai tuksar aku cecah laksage juga unaraga, kerai itu kari, sini apa kari lagi itu, yang minasiya juga cuma tu kanga kanda, baru tu miam tu pangdok biu, ada na miam tu pangdok cingnya itu gumba platform, public platform, miam na, loina ubah tu gumba live tu forum amda platform amda. Cuma randu confirm tahu diri kita, mina hai bani harga here sih ni harga, hai berdudi, kita tak berdua numai tahu, aduga, azada bah numai na tahu, adu numai tem, atung dahuan na tahu biganu, hai bawa pensi. Thobal Commando amadi tara taruk suba Assam Rifles ki apun bakanggu amana yaripok singadagi drugs konana miyo anik fari. Yum amada drugs lotsin duna thamle haiba thajaba yaba mafamdagi fangba akaknaba paw amagi matung inna ngarang numidang pung 4 kuntra rom taba matamda yum aduda thiba humbagi thabak chathaki maduda yum adugi mapu MD Zalaluddin chahi yankhai taruk apokpa MD Salahuddin amadi Assam gi Hailakandi district tagi Zakir Hussain chahi kuntra mathoi apokpa Saman Ali Fakhi Yum adudagi sapon kep kunithoi da hatuna thamlamba brown sugar gram chamnga tara taruksu fangki Zakir Hussain ke Manipur Tana drugs label lakpada sizinaba Bolero registration number AS11P3381 su police na seize tawsin ki faraba polam single loinina makhoi ani makhata ba logi oiba thabak lokhatnaba yaripo police da sinakre hairi Students Union of Kanglaipak Suki Taramathoirak Suba Mapo Kumon Gamari Lenina Tree Plantation Debate Competition Blood Donation Amade Tongan ba thoram kaya pangtokani haina Suki HRD Secretary Gyanagar Namai Rapamna Fungdokre Ngasi Wangkhai de Leiba Suki Office sa pangthoke ba pawgi mifamda Gyanagar na hai hayeng dagi hauduna chayol ama chupna sanghalasi Kanglaipak habe thimda Tree Plantation Program ama pangtokani Program asi ko semda affiliate tawriba higher secondary school singdasu pangtokani Chayol ama chupna rims the blood donation camp ama supang thoklakani amadi tha asagi tang tara tareta Manipur da drugs ki mahum sari basi lenga ki thorang thosil mapung fa da gini haiba hiramda state level open debating competition amasu palace compound da leba Maharaja Chandrakirti auditorium da pangtokani haiki mahang na makata na hai debating competition da first prize lupa lising kuntra second da lupa lising kun
third prize lupa lising tara certificate amadi memento yauna pigani fourth tagi 10 faubana consolation prize pigani debate competition asi sinbagi maramdi drug ki chaithengna lamdam asida piriba mangjaba sing asibu kharada oidabasu inkhalakliba naha singda aware oinaba sinbani competition sing aduda makok matang taraklaba sing tha asigi tang tarani palda palace compound da leiba maipa banquet hall da pangthokani haiki Kangleipa Sukki Foundation Day ga mari leinana lagliba September gi tang 13 hayengdagi habatare hayengdagi hoduna koi chayol masupna koina sanglasi Kangleipa hariba thimasida koina tree plantation program ka koina pangthokna ba sem sajablo jare lamfel da laiba koi Regional Institute of Medical Science rimsta blood donation camp ma ka koina sinjagani ma hariba blood donation camp masida iresa khudimakna Kangleipa asid laibiri ba kanglisa khudimakna saruk yabiu haiwa khonsu thamjage koina lagiba September gi tang 13 ta koina state level open debating competition am koina sinjagani hariba debating competition asigi topic na Manipur da drugs ki muhum saribasi lenga ki thorang thosil mapung phada bagini haibasida koi debate asigi motion oigani Hianglam Jilla Parisat ki member Elangbam Ranjanana State Finance Commission lisingani kunma thoi kuni thoi ki senthang makhada lamjau me likai daliba lamjau part 1 Development Association gi nongna sava office building ngasi hongna bimatung ina sangaduna miyamda sinyakre office building sangabagi thoram aduda Kakching District Jilla Parisat ki Adyaksha PG10 Kakching Jilla Parisat ki CEO Adhari Mahiyo Wabagai Jilla Parisat ki member M Jayant Kumar Hianglam JP ki member Elangbam Ranjana amadi social worker Elangbam Ratan Kumar na chungba maru oiba miyoi kayana saruk yakhi Lamjau Part 1 Development Association na sinduna pangthokpa sangaba aduga mari lenyana Hianglam JP ki member Elangbam Ranjana na ngasi sangariba office building asina lamjau maikaibu aphaba achoba kana bama piba ngamlakani Lamjau area da sanabagi achoba iho ama sagatuna haurok liban naha singbu achumba maikai amada puna hotnariba FC Lamjau da selgi khudol piduna pukning thawat ki loinana mahaki term gi lemhoriba matam asida Hianglam JP ki area da pakhat payaba thabak sing makhata na pakhat khigani haiki Raja Ram Mohan Roy Library Foundation Kolkata gi sponsorship makhada District Library Thobal na sintuna ngasi Raja Ram Mohan Roy gi chani yangkai suba birth anniversary thoram ama Thobal Mela Ground Community Hall da pangthokre thoram aduda Thobal Municipal Council Ward number 1 gi councillor Okram Inau Tombi District Library Thobal gi librarian L Pramod Kumar Manipur University of Culture gi librarian Dr. T.S. Khomdon amasung Anandapurna School of Science Thobal gi principal Sapam Swaminat na sarukyaki thoram gi mang oinyana women empowerment haiba team da pangthokpa mahiroi singi awareness rally amasu Thobal Municipal Council Ward number 1 gi councillor Okram Inau Tombina Thobal Mela Ground gi lamthaki tungda rally adu DC office Thobal gi gate forward chalaba matung Mela Ground da muk halakhi athoiba mitungi warol piraduna Okram Inau Tombina haikibada nupi da sakti pigadabani nupi awang bathakta thamgadabani amadi child marriage tinglambada chungba kaya gi matangda Raja Ram Mohan Roy ne laukiba thodang singbu singthaki mahakna makhata na hai ngasi ge hauruk liba mahairoi sing asi library da chatpagi hainabi amata lairaktre tongan balambi amada chana khibadawna tawrakli library asi lausingi pukaini haribani masida chang naina chatpagi mahutta laikai laikai de lairiba angang singna mayai kabani sada lupsilapa asi laibak thibani haiki Namsa Deva, Hungarosa, Hawalon, Una Kamina Mata, Adona, Yunda, Ipa, Ipa, Padam Dawaya, in China, normally you deliver other area. Mother of the Wakanda, the Governor, the Governor, the Saka, and the Hanging, a quick weekend, Mama, Masuma, Mapuin, the Tomana, upon the Saka, a quick anything the way I take, Adona, 95%. Equate the over there, Babana of the Sway, the Pizza, and you over the Maka, I like to say. Laibaki oina utra sanglen sana konungda ngasi lang banjara tamba haisoi katpagi thoram Manipur gining thau lesem basana jawbana luchingduna ngasi ayuk pangthokre tangai fadana kum khudingi pangthokpa thoram asida lairam lenda tin khraba thawai mirel pumna maki mafamda hai lai cheng katuna makogi thouzan ni zabani haina Raja Sabha ki MP su oriba lesem basana jawbana phungdokhi
ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯦ ꯄꯥꯡꯕ ꯉꯝꯖꯗꯕ ꯄꯥꯡꯒꯦꯅ ꯈꯜꯂꯒꯁꯨ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯆꯥ ꯃꯁꯨ ꯂꯩꯖꯗꯕ ꯃꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯍꯩ ꯑꯃ ꯂꯩ ꯑꯃ ꯀꯠꯄꯤꯅꯕ ꯂꯩꯇꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯆꯤꯡꯁꯤꯟꯖꯔꯒ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯉꯁꯤꯁꯦ ꯄꯥꯡꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯖꯖꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯊꯧꯔꯝ ꯑꯁꯦ ꯑꯩꯈꯣꯏ ꯄꯥꯡꯖꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯄꯦꯟꯕꯤꯗꯅ ꯑꯩꯈꯣꯏ ꯃꯤꯔꯝꯂꯦꯟꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯐꯕ ꯌꯥꯏꯐꯕ ꯄꯤꯅꯕꯤꯗꯨꯅ ꯂꯩꯕꯥꯛꯁꯤ ꯏꯪꯅ ꯆꯤꯡꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯉꯁꯤꯒꯤ ꯂꯥꯡꯕꯜꯒꯤ ꯍꯩꯁꯣꯏ ꯇꯝꯕ ꯆꯔꯥ ꯇꯝꯕꯒꯤ ꯊꯧꯔꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ngasi Maitai Council Moregi Office da Indo Myanmar Workers Forum Moregi President Ningthau Khongjam Pulindrona Settlement Department na Border Tang Moreda Lisingama Chamapal Marfu Nipal dagi pata taba hokibadagi ngasi fauba mari lena bathabak thoram pangduna lakli matamgi matung ina computerized pata semba amadi chumthokpa Manipur lenga ki mari lena baloi sangna check tawba horakpasida passenger ngakta tongba rail gari ki daba ngakta thanamba engine di yaw dabaga chap manare haina phungdokre Amin khakta tharatuna ASOS ke yaw dabana pata da khudyak pinaba department ke official laita badagi thabak mangam sandre Thama ki manungda Moreda ASO taragi team ama numit taruk ni khakta Moreda lahen biu maram aduna CMN biren gi mityang chingsin bagal loinena ori ba phibam asibu yengsin binaba media ke khutang da taksin kre Settlement Revenue Department ki ubiriba lenga ki mapung siri the Honorable N. Biren Singh da ay appeal to janingi madudi Moreda settlement ni tharak pada pura ASO SK jawba team si tha manungda numitaru ni khakta Moreda thabiu tha gi numitaru ni da thamba matamda tha ani hum da loina mak check to loini choi ta wada ba objar ni jaw da banina masidi rail station da mi pictana jawba da ba thammaga engine jaw da bagi mong da Moreda leire masigi thabak si lebak mapuna amuktang yengjan biwana appeal to Pagi menak thakna atin babe amtang nominasi DS Enterprises Kashamthong na organize tawba mga suba langbal kaikil nakadol ba September gi tang taraga tagi October gi tang taraga ni toy pawba Palace compound na laiba apta kangjay bung da pangthok sargani Langbal kaikil asida Manipur da laiba full khudinmakki cultural item amadi store sin thongbigani Mangarak suba langbal kaikil asida national amadi international gi oiba so chama hena saruk yagadori Nepal tamgana pangthokpa festival amani festival asida gambling item amati yawjaroi handloom handicraft amadi disabled singi oina Soul 20 khudong tawa thamjai tongan musical event rock show Manipuri matam isai loinana with the star dance competition amadi fashion event kaya su langbal kaikil uba phongbigani Please come and enjoy at Langbal Kaikil Please come and enjoy at Langbal Kaikil break mitung taram nokjari mangkhata pa pau pizari Facebook na satharakpa school survey ki manung chenda ngarang Facebook ki vice president na luchingba team amana Lairik Yangbam High School Thamjet High School amadi Chingmairong Upper Primary School da yengsinba chelubada Lairik Yangbam High School gi oina toilet matik chana laitaba class 1 to 10 labor school asida primary level classroom fazana sembi deba mami tari school gi maintenance chahi ani sure piraktaba hairi Amaromda Chingmairong Upper Primary School gi oina toilet furniture amadi classroom matik chana laite amasung Thamjet High School nongmai bungi oina su classroom furniture water tank midday meal hall matik chana laite amadi school asida fencing tawdabana pochai mangba amadi school campus manungda changlaga number 4 kapsin lamba thengnare hairi loinana school asida oja yamna laibagi wathok asi atopa school singdagi immigration tawrakpanani hairi Maram asna mari leinaba department na masigumba school sing asi yengsinduna oza laitaba atopa school singda thabina basu appeal tawki Facebook na education minister bu khoidum upper primary sekmai zinda oza ani thabirakpagi damakta su thagatpa phungdorakli Imphal East District Manung Chanba Hata Golapati Mayai Laikai da BJYM Amadi Yada Anina Nisa Tingbagi Sarok Moina Satharokli Ba Tabak Thoramgi Paulo Bachatluba Paumida Kut Tharapa Amzu Amadi EZM Anina Pendaba Phungdorakli
Amzuna Paumi Singda Paumi ni sak tak na piba press thaba jacket sulit liba naharol thodang pau chegi Paumi Wayan Bam Johnson bu ni sayon bakara na faduna furaki ba haibasi Paumi singbu ikai khunna da bani haina lawi W. Johnson bu masana Paumi ni haina mioi sing aduda hanjin sak takhi amadi BJYM gi security na laktuna mahapukan kibani masigi damak amzu amadi EZM gi makai dagi tawbimal ulakli Tawdok adu da January ba mioi sing faduna makhoi gi mathakta action lakhut kadabani amadi matungda Paumi sing da apan ba PB danam basu phungdorakli Ngarang irawat wawan Imphal da Manipur State Council CPI na sinduna party asigi achoba condolence meeting ama pangthokre Senior journalist nong maitem deben lai kidabagi awaba phongdopo ina pangthokiba condolence meeting aduda party ki Central Executive M Nara party ki Control Commission ki Chairman L Ibo Yaima State Secretary L Thoiren Wage Trend Theoretician Thokchom Gai School Salam Indupsan amadi atai members singna saruk yaki Thoiren na awaba phongdopo aduda lai kidrabat deben na hinglingai da tawramba tabak thoram singi matangda miyam da warol khara thamki Manipur Youth and Students Union Maisugi Tabak Thoram Singda Henama Pung Faba Madi Manaba Kuna Emma Oirak Nabagi Pandamda Union Asagi Lilong Unit Committee Amadi Taupu Kibasing Ngarang Lilong Haurebi Makal Laikai High Madras Sada Maisu Head Office Ki General Secretary Pukrimayum Sadam Amadi Vice President Gurumayum Neil Sarman Amayay Tangbal Lauduna Hodok Kibagat Loyana Tabak Thoram Sing Ngak na Chatkani Haina Wasak Laukre Maisuna naha sing tinjang kaizang da basing mahiroi singi matik chaba madi makhong sing bachangi madam asna Manipur gi mafung khudingda Maisugi District Committee amadi branch unit sing hangdotuna Maisugi wakalon chelhan ba khaktan natana laidiba naha amadi mahiroi singda ireipak iramdam nungsibagi inot itilpi duna hong bachakhatpa iramdam ama purakna bagi pandamda unit branch ama hangdotuna lakli haina phungdokhi Narendra Modi na Prime Minister Orakpa English Anitara Marigi June Thadagi Samvidan ki Makhada Laiba Independence Institute Sing Khulai Oina Sizinaduna BJP na Laingak Saisan Pai Daba State Sing Mara Chetana Bakhotna Ragliba Asi Manipur State Council CPI na akan mamongda condemn tawri Laibak asdagi senja tumza muthatnaba achet pa phirep laukiba Narendra Modi mahaki Gerua Machugi Party na Laingak pa State Singbu senja tumza laitaba oina miyam da ukhna bakhotna riba asi yamna mak laibak thibani Horse trading ki pambai makhada Congress lengak sasan pairam badagi BJP na amuk khanna lengak pai khraba Madhya Pradesh ki Chief Minister Shivraj Singh Chauhan masamak na pariba Women and Child Development Department asina Angalwandi Center kayada lemna yenthokna ba machi oiba chinjak makhal kaya puthok pusin tawbada chawrba senfam kaya haina thokre haina State asiki Editor General na phungdoki bat laire Adumapu corruption tawriba State asida Narendra Modi na CVI Enforcement Directorate Hazinduna Tizin Humjin Batawdriba Asi CBI na angak papoi Madhya Pradesh ki Editor General gi matung inna machi oiba pot kaya puthok pusin tawbada motorcycle amadi auto rickshaw sizin nakibagi record media da handak ta phungdok kibadu laibak asida amukta thoki jeba food transportation ki achoba scam amani haina phungdok kibaga loinana Madhya Pradesh ki scam asida January ba mioi sing maru oina Chief Minister asi atoba matamda from thadok na ba CPI na thador pa chirul amana palli AICRP Forest and Utilization College of Agriculture Central Agricultural University na Sinduna College asigi Assembly Hall da Kharif Forest degi thoram ngarang phangthokre thoram aduda Department of Veterinary and Animal Husbandry Director Dr. NG Ibotombe CAU gi Director of Research Dr. S Basanta amadi AICRP gi In Charge Dr. L Nabachandra na maru ibamiyoy sing oina saruk yakhe Thoram adu huduk laba matong technical session amasu pangthokhi loinena andro da leba CAU research farm su field visit tawki thoram adu ka mari lenena AICRP gi scientist Dr. R Joseph Koreng na hai sangom pothok nongmagi mathau tamba hengalakpa amaromda machinja ki awat pa lakpana khudong cha daba kaya mayok nariba asida lamdam asida sa san maru oina sangom thokpa sa sing loi riba mioi singda hena khangan na ba amadi makhoi bu hena pukung thogat na ba thoram adu pangthokpani haiki Masi akoina pangthoiba program sina Kharif Forest Day haina 2022 maruoina akoina pangthoiba maramna akoi Manipur da leiriba akoigi sasen loiba maruoina sangom thokpi loiriba ichininaw farmer singda hena aware oina ba encourage tawnaba maramdi nongmagi sangom gi darkar oirakpa kano sida machinjak sina hena problem oiraktuna sen loirakpa ichininaw sing gida tuglakpa nataraga sinpam si thaduk pagi problem yam koina thingnai si mathakta akoina
sajikna sensitive yam laina loiba yai habagi adugumba program amase khoina ngasi sinjabani aduna farmer ngasi nifu muk khoi participate tawjai soidana sigi program sida sajikki kana basi karino haibagi kano si moidasu phangadrain khal Pumpkin crew na Chingtam Art Hub ka khutsam na duna numini chang na pangtokadaba dance fest kill the beat 2.0 ki thoram ngarang hiyang thang mayai lambi da leiba irai ma eco park da pangtokre thoram asi hauruk iban ha singi hai singba sing uthok na ba pandam da sinbani hairi thoram aduda additional SP traffic A Devananda Pumpkin ki founder RK Babosana Golden Frame Dance Factor Kanglei Park amadi Nongin Group na mateng panglaka pangthokpa thoram aduda traditional dancing painting amadi sport photography da ato enhancing tanakhe Pumpkin crew ki founder RK Bibek na haikibada Kill the Beat 2.0 asna hauruk liban tongan ba hiramda hai singlabat na hakaya gi hai singba uthok na bagi mafam ama pibani ai gi nat kyo ba jagoi isai la yek pamadi sport photography da makhoi gi hai thoi sing thoi ba kaya adu uthok na ba mafam ama sembeni haina phungdokhi Kom Union Manipur na Sinduna sa tharakiba the 9-man knockout football tournament lisangani ko nithoi asida mangani chenma numiki oina lower Kom Kaira village loktak project ta ngarang match asi sanakre thoram aduda Bihar gi Tihar jail gi DIG M Thangminlen Kom SBI Imphal gi retired chief associate L Zai Thang Kom FCI Imphal gi general manager T Akhupte Kom Kom Union Manipur gi president Chungjahau Sarto amadi tongan ba khunja kaya gi khulakpa sing Kom gi maru eba myoy kaya su saruk yakhi ngarang mangani chenbeda sanakiba match aduda Royal FC na Lanka Soccer bu Panjal Nepal ahumda maiti bapi ki bagal loinana ngarang gi tournament adu loisinki loisilakpada maru eba pa omuhana pizari ngasi malem gi atay maphamda pangthok pagum World Suicide Prevention Day gi thoram Manipur da su pangthok na kre Regional Institute of Medical Science ke Department of Plastic Surgery da may napopasang layang na ba unit ama hangdokre. Amadi, kamoy gi layna amana awa ba mayok na riba tinunggay di kay livestream ingo na layngak ki amadi miyam gi mateng mirakli. PONYTV na PONYTV na pizabat numidang warang fawbag Manipuri pau bigyan tabli basing buo mo ka na kurumzari.